Manipur Policy for Children lising ani tara tarit chana hanaba hostel amasung mahailoi sang singda angang singi yaifa hanabagi damak laigadaba chatna kanglon sing semba amadi Manipur Commission for Protection of Child Rights MCPCR lairiba award pa singi matang dangarang commission asigi mihut kangbu amana Manipur Governor Dr. Nazma Heptulaga Raj Bhavan de unadana kupna khanakre Yausang kumhaigi mangani chanba aroiba numita lamdam asida coronavirus yawrakle haina loudspeaker sizinaduna miyamda lana pau pisinduna henambi paiba pokhanbada chenariba Imphal West District Police ki personnel ahibam Ranjan CD number 10D0082 ngarang Imphal West ki SP na thokiba order amagi matungina suspend tawkhre ngasi ayuk anganbada thokiba lambigi khudong thiba thodok amada North AOC ki second MR gate mayada gypsy amaga motorbike amaga thengzin nabada motorbike thodun lakpa miyoi adu thodok thokphamda khudakta laikhidre adumoinamak gypsy adubu thorakhiba driver adudi chenkhre hairi laikhidraba miyoi adugi masak maming haujik phawgi oinadi khangba ngamdri akaknaba pau ama phangbadagi ngarang nungthil pung anirom taba matamda Lakhipur gi STPO na luchingba team amana Kasar District Lakhipur Subdivision gi Zirighat Police Station gi manung chanba Upper Labonkhal khulda thibo humagi thabak chathabada auto rickshaw amada haptuna purakpa heroin powder gram humpuga konana aina yadaba drug lalonba miyoi ahum fare phagat laba heroin powder adu malem gi kaithal de chawrakna lupa lakh tara rom gi mamal oigani hairi Medellin Home Health Care amadi Medellin Ambulance ki akhanaba team amana Manipur gi tongan mafam kya da haujik miyamna mipainari ba novel coronavirus COVID-19 gi matang da awareness camp kaya pangthokiba camp sing aduda healthcare service asigi official singna coronavirus asik karino amadi karamna isana cheksin tharang lakhotkadage haibagi matangda wakhal tahanki Mipainangai oiba moongda sandorakliba coronavirus laichet asigi yenglaga center na mathang numit chamani asida face masks amadi hand sanitizer bo essential commodities ni haina lauthokre ningsing bayai haujik phabagi oina India da coronavirus positive oiba case marfu humdoi sukre Malem gi laibak kya mipainingai oiba moongda sandorakliba COVID-19 asigi yengduna United States of America gi President Donald Trump na laibak aduda national emergency lauthokre khongthang asi World Health Organization gi matung ina malem sinba thungna sandorakliba laichet asi Europe ta nongna epicenter oirakpagi akiba laibadagi lauthokhibani hairi coronavirus na thokhanba COVID-19 na maram oiduna malem gi tongan ba laibak singda sihan khiba migi masing lising manga yokre amaromda Laina asina shokalaba miyoi masing lak amaga lising kunthani thoi yehon khibaga loinana miyoi lising humpuni panna laina asidagi phagalaktuna hospital dagi discharge tawkhre hairi